The impact of climate change in our state haibathimda Directorate of Environment and Climate Change ka khusamnaduna Project G na shinduna nongmagi oiba environmental awareness program amangasi wangkai ayang palida liba Eden Public School da pangthokkhare toromadugi sarwa moina environment ka mari lenaba hiramda hokiba thada pangthokkiba short film amadi reels competition ki makok matan takraba singi manamatum su yenthoki toromaduda Directorate of Environment and Climate Change ki Junior Research Officer Asim Rahul, Technical Assistant Nongmaitem Joy Prakash, the Eden Public School ki Principal Ketrimayum Binod Kumar Amadi, Project G ki Board Committee Longzam Samson na Thoram ki Maruiba Mitum Lensing Oina Saruyaki. Thoramaduga Mari Lenana Project Z ki Event in Charge Yengkom Wang Thoina High. Project G na hokiba chahi ani tagi hoduna environment ka mari leinaba tongan ba makhal gi campaign kaya pangthokduna lagli masigi makha chatharpa oina horliba mairoi sinda afaba lambi ama puropang ngamnaba padamda campaign asi pangthokpani environment pu kanba haibasi ekoi khudimaki tawdaba yadraba tangai fadraba amani mausana piramba fazarba khudol asi hojiki mirol amadi horakadaba tungi mirol na ngak senduna mapung phana fazaba manipur ma sinaram si haiki Project G na silakpa kongthang singda punna sogat minasi haiki future ama mapung phawa prokna bagi damakta tungda lakadoriba mirol sing asida takpiba tambiba khanganba haibasi tangai phade khallakanda masi khongthang asi project jina makhata na chathajarakpani khogi mahausana piramba khogi phajaraba mahausagi phajaba sing asi tungi mirol singda hojiki mirol akhoina kaihandana mapung phawa phajaba manipur ama sinaramsi aribana anobagi phajaba khudol ado khudimna taminaramsi project jina changsin jarakpa campaign sing da su lebak miyamna saruk yabiu